National Highway Anida Maram Chadana Bandh Toubasing NSA gi Makhada Fajinnaba Chief Minister na Khanghankhre ngasi ahing nong yaidagi hawna National Highway ani magta matam kaktana ban kauriba All Manipur Tribals Development Grievances Forum AMTDZF ase mathong maram amade mari makhong khangdaba sunglai leitaba forum amane maduna forum asina National Highway anida ban tawrakpa matamda mari leinaba forum gi members sing Police na fazinduna National Security Act NSA gi Makhada detain tawduna thamna Chief Minister N Biren na Manipur Police ki makok thongba singda Khanghankhre hiram asiga mari lainana Chief Minister na pausi asida phongdorokpagi matungina de All Manipur Tribals Development Grievances Forum AMTDZF hairiba se mari makhong khangdaba forum amane asigumba forum asina thadorokpa press release amabu lamdam asida lairiba print and Electronic Media ge achoba thodang loriba singna AMTDZF hairiba forum ase aseng bara achumbara haibadu manung hutna thidoktuna makhoigi aranba pawadu phongbai base nungaite matungda sigumba thodok ase amuka na thoktana ba lamdam asigi print and Electronic Media ge thau puriba singna hona bi yuhai ke CM na makhata na phongdorokpagi matungina de maram chadana mathong maram khangdaba AMTDZF na National Highway Anida ban kaubagi khongjang changsilakpa sing NSA gi Makhada fazinduna detain tawnaba Manipur Police ki makok thongba singda Khanghankhre Manipur gi tongan basingi organization kaya nasu AMTDZF hairiba se masak khangde makhoina National Highway Anida matam kaktana ban kauriba se saugatloi haina Senapati District ke Apex Civil Society ama oiriba Naga People's Organization NPO Senapati District Economic Blockade Sathabagi Wapamsu Sungya Yaroi Haina Pongdokpa Laikrebani Haike Nakalamarom da Khokpum Area Village Authority Council ge Chairman Athon Riyamai Nungba Area Village Authority Association ge Chairman Guifun Kamai Khokpum Village Authority ge Chairman Luduwan Thaupo Kamai Kaifundai Village Authority ge Chairman Namphui Pau Gangmai amade Longmai Village ki chief ke Khaiding Lu nasu AMTDZF na National Highway anida kauriba matam kaktaba economic blockade ase sagwatloi hainasu khuyek piduna press ta thadorokpa cherol amanasu khangalakle National Highway anida blockade tawriba loop ase state asida maming amukta tadre media na su pau phongdringaida asigumba loop asige mari makhong kupna thigatpiyo CM National Highway 102 Imphal Dimapur lambi amadi National Highway 37 Imphal Jiribam lambi animagta ngasi ahing nong yaidagi economic blockade kauriba All Manipur Tribals Development Grievances Forum AMTDZF hairiba loop ase state asida maming amuk phau tarakhidre asigumba loop ki pawama media na phongdringaida makhoigi mari makhong kupna thidokpiyu haina Manipur gi Chief Minister N Biren na appeal tawrakle hiram asigi matangda Chief Minister N Biren na social media da phongdorokpagi matungina de National Highway da economic blockade sathabhai base anti-national oiba thawong ni haina laibak asigi apex court ama oiriba Supreme Court of India na laukthokpa laikhrabane Imphal da head office oina lai hairiba AMTDZF ase state asida maming amukta phawba tarakhidre BJP gi laingak asi ban namadi blockade ki mayokta laiba laingak ne blockade ki khongjang khudakta handoo Minister Khasim Basum All Manipur Tribal Development Grievances Forum na MGNREGS ki pithokna lariba senpham pithokna nabagi damak National Highway anida blockade tawgani haibase miyam gi yenglaga handoo pithoktriba senpham sing pithoknaba honare nampu da blockade tawrabade lo lai haina Transport Minister Khasim Basum na phongdokkhre economic blockade ka mari leinana Police na miyoi taruk phare maw amade khuzama maraki lambi semlaga nei Khasim Basum MGNREGS ke sen thadokta baga mari leinana chathariba Imphal Dimapur amade Imphal Jiribam lambi ge economic blockade ki matangda sanjen thongda laiba veterinary animal husbandry gi office ta pangthokpa pawgi mifam amada Minister Khasim Basum na athubada MGNREGS ke sel thadoroklagani amade Pangthokadoriba Sangai Festival asigi yang biraga economic blockade asibu handokpiyu haire Sangai Festival asida mapal amadi India ge
mafam kayadagi lakadoriba participants-singbu ikai khumnaba oina lamdam asigi miyamna ban natraga economic blockade tawbiganu haire mahakna makha taraduna national highway da cheliba truck-sing security piduna mahusagum potchai singhangani haire paumi-singna hangba wahang amada minister na paukhum piraduna mau amade khuzama maraki lambi ase athubada semlagane yumlo nariba Nagaland state ki official singasu thana ba laikhre haibaga loinana kumpuraba state highway protection force athubada thabakta onthoknaba thoksil leire haire economic blockade asiga mari leinana police na miyoi taruksu detain tawre haina police ki makok thongba officer amana phongdokhe economic blockade sagalakle All Manipur Tribal Development Grievances Forum na sangsilliba sinmi singi kusuman Manipur lengang na matam kuina fazinduna thambagi mayokta highway anida sangsilliba economic blockade ki khongjang ase sagatli haina Kuki Chief Association Technopal gi General Secretary Jamkhogin Haukip na thadorok pachero lama da haire loinana Kuki Chief Association Churachandpur Tamenglong District ke Chairman and Secretaries Association Palelgi machida laiba Maring Ubruk Association asu Rural Development and Panchayati Raj ki Makhada MZNREGSK panduna laiba Phansing laingak na matam kuina phajin ba yaning de changsaliba khongjang khudingmakta sagotkani haina cherol asida palle Chief Minister na siyer lauduna Empower Committee gi mifam pangthokre lakadoriba chahi mari romsida Loktak kanba madi samgatpagi thabak paikhatlagane akoibagi miyamna yetpigano CM Loktak lake amadi lake asiga samnaba wetland singi asengba boundary amadi asengba masak khangdoknaba semkhiba laingake Empower Committee gi oiba ahanba mifam ama ngasi Manipur gi Chief Minister N Biren Nasir lagduna CM Secretariat ke Cabinet Hall da pangthokre Center gi lusingba sing unaru re afabani haidabadi adumak tausi haidaklei Positive response phangani thajai Bisojin Mitai Maitai ST lista chalhanana balaingak na center da recommendation thabiyu haiba demand tawraduna wakat mifam na chingba phamlaba matung haukiba October 12 da lawkiba warep ki matungin na minister singda makoi gi oiba wakhalon khangdokpa amade ST gi matangda memorandum pisin bagi khongjang sangsin duna lakle masigi makha tarakpa oina ngarang STDCM amade lupsingna minister Bisojit ki yumda thomjilubada unaba phanglakidraba matung ngasi ayupung 10 tabada sanjen thongda leba minister gi quarter da chatuna minister da memorandum pisin khre aroi bada tabi riba pumnamak pu thagachare